ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ. ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ? ꯀꯅꯥꯁꯨ ꯉꯥꯏꯗꯦꯗ. ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯉꯁꯤꯗꯤ ꯁꯇꯔꯗꯦꯅꯤꯅ ꯕꯔꯊꯗꯦ ꯇꯧꯔꯤ. ꯑꯣ, ꯏꯄꯣꯛ ꯅꯨꯃꯤꯠꯂꯣ? ꯃꯥꯅꯤ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯄꯨꯟꯁꯤꯕꯅ. ꯃꯈꯣꯏ ꯑꯇꯩꯗꯤ? ꯃꯅꯨꯡꯗ ꯂꯩꯍꯧꯏ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯍꯥꯏꯌꯨ. ꯄꯨꯟꯁꯤꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ. ꯃꯤ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯁꯤ. ꯃꯔꯨꯞꯇꯒꯤ ꯍꯦꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ. ꯃꯔꯨꯞ. ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯊꯃꯣꯏ ꯑꯅꯤ ꯁꯨꯕꯁꯨ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣꯗ? ꯅꯪꯒꯨꯝꯕꯤ ꯑꯃ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯀꯩꯁꯨ ꯈꯟꯒꯅꯨ. ꯑꯩ ꯀꯩꯁꯨ ꯈꯟꯗꯤ. ꯑꯗꯨꯝ ꯇꯤꯟꯅꯁꯤꯀꯣ. ꯇꯤꯟꯅꯁꯤ. ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ. ꯀꯅꯥꯕꯨꯅꯣ? ꯇꯨ, ꯑꯥꯗꯒꯤ ꯔꯤꯛꯁꯣ ꯊꯧꯔꯤꯕ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ. ꯅꯉꯣꯟꯗꯅꯤ, ꯅꯉꯣꯟꯗ. ꯏꯀꯥꯏꯕꯅ ꯁꯤꯔꯤꯗ. ꯍꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯒ ꯊꯥꯖ ꯃꯊꯟꯇ ꯃꯃꯣꯟ ꯅꯣꯛꯆꯩ. ꯆꯤꯟꯕꯥꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ. ꯄꯨꯟꯁꯤꯕ, ꯄꯨꯟꯁꯤꯕ ꯍꯥꯏꯅ. ꯊꯥꯖꯅ ꯈꯜꯂꯤ. ꯄꯨꯟꯁꯤꯕꯒ ꯂꯨꯌꯥꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ? ꯂꯨꯌꯥꯅ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯕꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯕꯤꯔꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯁꯤꯅ ꯄꯨꯟꯁꯤꯕꯒꯤꯗꯃꯛ ꯋꯥꯖꯔꯤꯕ? ꯃꯤꯠꯀꯤ ꯕꯤꯃꯥꯁꯨ ꯄꯨꯟꯁꯤꯕꯒꯤꯗꯃꯛ ꯇꯥꯔꯤ. ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯀꯩꯅꯣ? ꯗꯦꯜꯂꯤꯗꯅꯤ. ꯔꯣꯁꯅꯤꯅ, ꯄꯨꯟꯁꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯅꯣꯏ ꯏꯕꯥꯏꯒ ꯑꯩꯈꯣꯏꯅꯤꯅꯦ ꯊꯥ ꯑꯅꯤꯃꯨꯛ ꯌꯨꯝꯗ ꯊꯣꯛꯎꯒꯦ. ꯅꯪ ꯅꯊꯟꯇ ꯂꯩꯕ ꯇꯟꯕ꯭ꯔꯣ? ꯇꯟꯗꯦꯗ ꯆꯦ. ꯑꯗꯣ ꯆꯦꯕꯨ ꯁꯨꯇꯤ ꯐꯪꯕ꯭ꯔꯣ? ꯅꯣꯏ ꯏꯕꯥꯏꯁꯨ ꯍꯟꯗꯛꯇꯤ ꯁꯨꯇꯤꯁꯦ ꯂꯣꯏꯔꯒꯅꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯆꯠꯂꯅꯤꯅ ꯍꯥꯏ. ꯈꯪꯗ꯭ꯔꯦꯗ, ꯊꯕꯛꯁꯦ ꯇꯣꯛꯑꯁꯤꯔ ꯈꯪꯗ꯭ꯔꯦ. ꯀꯩꯒꯤꯅꯣ? ꯄꯦꯗꯨ ꯌꯥꯝ ꯆꯥꯏꯗꯨꯗꯤ. ꯑꯗꯨꯝ ꯇꯧꯈꯣ ꯀꯩꯅꯣ. ꯑꯗꯣ ꯏꯕꯥꯏꯗꯤ? ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯎꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ. ꯍꯜꯂꯛꯑꯅꯤ. ꯍꯜꯂꯛꯑꯒꯅꯦ ꯁꯣꯞꯄꯤꯡ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ. ꯑꯣ, ꯑꯗꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯝꯃꯣ. ꯀꯌꯥꯅꯣ? ꯈꯪꯗꯦ. ꯆꯦꯟ ꯊꯣꯛꯄ ꯈꯔ ꯍꯥꯞꯄꯝꯃꯣꯕ. ꯍꯣꯏ. ꯀꯣꯂꯦꯖ ꯆꯠꯅꯕ ꯇꯧꯖꯔꯨꯔꯣ. ꯑꯁꯨꯝꯅ ꯃꯆꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯄꯨꯟꯁꯤꯕꯅ ꯀꯣꯂꯦꯖꯇ ꯂꯩꯔꯤꯉꯩ ꯊꯥꯖꯗ ꯐꯣꯟ ꯇꯧꯏ. ꯊꯥꯖ ꯁꯣꯝꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯤ. ꯄꯨꯟꯁꯤꯕ ꯀꯣꯂꯤꯡ. ꯄꯤꯒꯤꯅꯦ. ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛ, ꯃꯌꯥꯝ ꯇꯥꯁꯤ. ꯇꯥꯍꯧꯔꯣ. ꯐꯣꯟ ꯄꯥꯏꯈꯠꯂꯗꯨꯅ ꯊꯥꯖ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯂꯛꯏ. ꯀꯣꯂꯦꯖꯇ ꯂꯩꯔꯤꯕꯣ? ꯃꯌꯥꯝꯒ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯁꯨꯝ ꯆꯥꯔꯝꯕꯅꯤ. ꯅꯪꯗꯤ? ꯀꯣꯂꯦꯖꯇ ꯂꯩ. ꯒ꯭ꯔꯥꯎꯟꯗ ꯐꯝꯃꯝꯕꯅꯤ. ꯌꯥꯝ ꯐꯖꯩ. ꯑꯩꯈꯣꯏ ꯀꯦꯝꯄꯁꯁꯦ ꯂꯩ ꯃꯈꯜ ꯁꯨꯅ ꯍꯧꯏ. ꯌꯥꯝ ꯅꯤꯡꯊꯤꯖꯩ. ꯅꯪꯁꯨ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯤ. ꯑꯩꯁꯨ ꯌꯦꯡꯉꯦ ꯍꯥꯏꯅ ꯈꯜꯂꯣ. ꯀꯩꯗꯧꯔꯒꯦ? ꯂꯩ ꯑꯃ ꯍꯦꯛꯀꯦ. ꯌꯥꯝ ꯐꯖꯩꯌꯦ. ꯍꯦꯛꯄꯤꯔꯨꯅꯨ. ꯑꯗꯨꯝ ꯁꯥꯠꯆꯁꯅꯨ. ꯅꯪꯅ ꯂꯩꯗꯣ ꯊꯥꯗꯠꯄꯤꯔꯗꯤ ꯂꯩꯗꯨꯕꯨ ꯁꯦꯟꯅꯖꯔꯤꯕ ꯈꯣꯏꯃꯨꯗꯨ ꯀꯪꯍꯧꯅꯒꯅꯤ. ꯍꯣꯏ, ꯐꯔꯦ. ꯍꯦꯛꯑꯔꯣꯏꯒꯦ. ꯏꯃꯤꯠ ꯄꯦꯟꯅ ꯑꯣꯏꯅ ꯌꯦꯡꯉꯒꯦ. ꯐꯖꯈ꯭ꯔꯕ, ꯅꯤꯡꯊꯤꯈ꯭ꯔꯕ ꯂꯩꯁꯦ ꯀꯅꯥꯁꯨ ꯎꯍꯟꯅꯤꯡꯗꯦ. ꯈꯣꯏꯃꯨ ꯑꯣꯜꯂꯒ ꯃꯤꯀꯨꯞꯁꯤꯗ ꯄꯥꯏꯅꯤꯡꯉꯤ. ꯂꯩꯔꯥꯡ ꯃꯥꯒꯤ ꯅꯥꯞꯄꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯉꯤ. ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊꯗꯣ ꯂꯩꯔꯥꯡ ꯃꯥꯁꯨ ꯈꯪꯉꯝꯒꯅꯤ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯣ ꯎꯗꯕ꯭ꯔꯥꯅꯦ? ꯑꯗꯣ ꯂꯩꯔꯥꯡ ꯃꯥꯗꯤ ꯌꯥꯝ ꯊꯣꯠꯅꯧꯏ. ꯏꯈꯨꯠꯁꯤꯅ ꯊꯠꯄ ꯉꯝꯅꯤ. ꯑꯗꯨꯕꯨ ꯊꯠꯄꯗꯤ ꯂꯥꯞꯅ ꯊꯝꯈꯣ. ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ. ꯃꯁꯤꯅ ꯀꯔꯤꯒꯤ? ꯑꯣꯏꯔꯝꯕ ꯌꯥꯏ. ꯂꯩꯔꯥꯡꯗꯨꯒꯤ ꯅꯨꯡꯁꯤ ꯂꯩꯅꯝ ꯅꯨꯡꯁꯤ ꯂꯤꯄꯨꯅ ꯐꯥꯔꯝꯕꯁꯨ. ꯑꯩꯁꯨ ꯐꯥꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯔꯝꯃꯕ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯊꯝꯒꯅꯤ ꯈꯣꯏꯃꯨ ꯃꯥꯕꯨ. ꯀꯩꯕ? ꯀꯩꯕ? ꯊꯥꯖ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ. ꯐꯣꯟ ꯀꯛꯊꯠꯇꯨꯅ ꯂꯦꯞꯄꯝꯕꯗꯒꯤ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯏꯀꯥꯏꯕ ꯈꯪꯖꯩ. ꯁꯣꯝꯗ ꯄꯨꯟꯁꯤꯕ ꯑꯃꯨꯛ ꯃꯃꯣꯟ ꯅꯣꯛꯏ. ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯋꯥꯈꯜ ꯀꯌꯥ. ꯀꯔꯤ? ꯃꯥꯅ ꯍꯥꯏꯕꯗꯨꯕꯣ? ꯃꯥꯅ ꯂꯩꯔꯥꯡꯗꯨꯕꯨ ꯑꯣꯏꯔꯝꯂꯗꯤ ꯈꯣꯏꯃꯨ ꯃꯥꯕꯨ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯅ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯄꯨꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯕ? ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ. ꯂꯣꯌꯥꯒꯤ ꯌꯨꯝꯗꯅꯤ. ꯏꯃꯥ, ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯌꯨ. ꯂꯩꯇꯦ. ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯏꯃꯨꯡꯁꯤꯗ ꯄꯩꯁꯥ ꯊꯣꯛꯄ ꯀꯅꯥ ꯌꯥꯎꯒꯦ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣꯕ?
ꯑꯩꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯣꯡꯇ ꯏꯃꯥꯅ ꯍꯔꯥꯎꯅ ꯄꯤꯈ꯭ꯔꯕꯣ? ꯂꯩꯇꯕꯒꯤꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯂꯩꯔꯗꯤꯅꯦ ꯆꯥꯝꯃꯗ ꯅꯠꯇꯦ ꯂꯤꯁꯤꯡ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯤ. ꯅꯆꯟ ꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯐꯥꯎ ꯊꯤꯗ꯭ꯔꯤꯕꯅꯤ. ꯌꯥꯔꯦ ꯅꯣꯏꯗꯒꯤ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏ. ꯕꯨꯡꯉꯣ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯀꯣ. ꯏꯃꯥꯗꯅꯦ ꯌꯥꯝꯅ ꯋꯥꯍꯟꯒꯅꯨ. ꯃꯃꯥꯗ ꯂꯣꯌꯥ ꯁꯥꯎꯔꯝꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ. ꯅꯣꯡꯃ ꯊꯥꯖꯅ ꯀꯥꯗ ꯂꯩꯔꯤꯉꯩ ꯃꯃꯥ ꯆꯪꯂꯛꯏ. ꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯗꯨꯕꯣ? ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯏ. ꯐꯨꯡꯒꯠꯄꯗꯧꯅꯁꯨ ꯇꯧꯏ. ꯔꯥꯅꯤ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ. ꯗꯣꯛꯇꯔꯗ ꯆꯠꯁꯤꯔꯣ? ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦ? ꯌꯥꯔꯅꯤꯗ ꯏꯃꯥ. ꯉꯁꯤꯒꯤꯗꯤ ꯌꯦꯡꯈꯤꯒꯦ. ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ. ꯐꯔꯦ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣ. ꯍꯣꯏ ꯏꯃꯥ. ꯔꯥꯅꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ. ꯊꯥꯖꯅ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯏ. ꯄꯨꯟꯁꯤꯕ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯨꯅ ꯍꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯦꯗ. ꯉꯥꯏꯈꯣ ꯅꯪ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ. ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯍꯥꯏꯔꯛꯑꯣ. ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯏ. ꯏꯁꯥꯁꯨ ꯐꯨꯡꯒꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯏ. ꯃꯃꯥꯗ ꯌꯥꯝ ꯊꯨꯅ ꯗꯣꯛꯇꯔ ꯆꯠꯁꯦꯅ ꯍꯥꯏꯌꯨ. ꯅꯥꯔ ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯅꯨ. ꯏꯃꯥꯁꯨ ꯈꯪꯈ꯭ꯔꯦ. ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯀꯦ. ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ. ꯀꯩ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ? ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ. ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ. ꯀꯩꯗꯧꯔꯒꯦ ꯊꯥꯖ? ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯔꯛꯎꯗꯅ. ꯑꯩꯒ ꯈꯪꯅꯕ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯕꯤꯔꯝꯗ꯭ꯔꯦ. ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯑꯍꯦꯟꯕ ꯊꯤꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ. ꯑꯩꯅ ꯄꯣꯠ ꯑꯃꯕꯨ ꯐꯅꯌꯥꯝ ꯄꯥꯝꯃꯁꯨ ꯐꯅꯌꯥꯝ ꯀꯜꯂꯛꯑꯕꯁꯨ ꯄꯣꯠ ꯑꯗꯨꯅ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯌꯥꯎꯕꯗ ꯄꯣꯠ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯗꯕ ꯐꯥꯎ ꯉꯝꯃꯤ. ꯅꯨꯡꯁꯤꯕꯕꯨ ꯂꯟ ꯊꯨꯝ ꯄꯩꯁꯥꯅ ꯂꯦꯞꯀꯗ꯭ꯔꯅꯦ? ꯃꯍꯥꯛ ꯑꯗꯣ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯛꯅꯦꯅ ꯍꯥꯏꯅꯤꯡꯉꯤ. ꯀꯔꯤꯝꯇ ꯈꯟꯒꯅꯨꯁꯤ. ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ. ꯍꯥꯏꯅꯩ ꯑꯐꯥꯎꯕ ꯃꯤꯈꯩꯅꯗꯤ ꯈꯨꯗꯣꯡꯊꯤꯕꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯌꯣꯛꯅꯧ ꯍꯥꯏꯅ. ꯑꯩꯁꯨ ꯃꯗꯨꯃꯛ ꯈꯜꯂꯤ. ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯅ ꯑꯁꯨꯝꯅ ꯈꯟꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝꯗꯤ ꯄꯦꯟꯗꯦ. ꯑꯗꯨꯕꯨ ꯇꯝꯒꯅꯤ. ꯑꯩ ꯀꯥꯎꯊꯣꯛꯄ ꯇꯝꯒꯅꯤ. ꯑꯩꯁꯨ ꯃꯤꯅꯤ. ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯅꯤ. ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅ ꯋꯥꯈꯜꯗꯣ ꯆꯥꯎꯊꯣꯛꯑꯣꯕ. ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯒ ꯂꯣꯏꯅꯕ ꯐꯪꯂꯤꯕ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯔꯝꯃꯣꯏ. ꯐꯔꯦꯁꯦ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ. ꯑꯗꯣ ꯀꯩꯅꯣ? ꯁꯨꯝ ꯀꯩꯁꯨ ꯅꯠꯇꯦꯗ. ꯊꯝꯃꯒꯦꯀꯣ. ꯊꯝꯃꯣ. ꯐꯣꯟꯗꯣ ꯊꯝꯂꯦ. ꯄꯨꯟꯁꯤꯕꯅ ꯈꯜꯂꯤ. ꯑꯩꯕꯨ ꯊꯥꯖꯗ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯑꯁꯤꯔꯅꯦ? ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯩꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯦ. ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ. ꯀꯅꯥꯁꯨ ꯈꯪꯍꯜꯂꯔꯣꯏꯒꯦ. ꯑꯣ ꯂꯣꯌꯥ ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ. ꯑꯁꯨꯛ ꯆꯝꯖꯈ꯭ꯔꯕꯤ ꯅꯪꯕꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯤ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯊꯝꯕꯤꯔꯦ. ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯈꯤꯅꯤ. ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ. ꯃꯃꯥ ꯀꯣꯂꯤꯡ. ꯏꯃꯥ. ꯏꯕꯨꯡꯉꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯗ꯭ꯔꯤꯗ. ꯏꯃꯥ ꯍꯣꯏꯗꯤ? ꯆꯥꯔꯦ. ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯇꯧꯗꯦ ꯏꯃꯥ. ꯉꯥꯏꯈꯣ ꯅꯪꯕꯨ ꯑꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯣ? ꯀꯅꯥꯅꯣ ꯑꯃ ꯍꯥꯏꯕꯣ? ꯀꯅꯥ ꯑꯣꯏꯅꯦꯒꯦꯅꯦ? ꯏꯕꯦꯝꯃ ꯊꯥꯖꯅꯤꯗꯅ. ꯑꯁ ꯁꯥꯟꯅꯩ ꯀꯩꯗꯧꯔꯒꯦ? ꯈꯔ ꯇꯣꯏꯅ ꯍꯦꯛ ꯁꯥꯟꯅꯧ ꯏꯆꯥꯁꯤꯗꯤ. ꯑꯩꯗꯤꯅꯦ ꯏꯃꯥ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯏꯃꯥ ꯀꯩꯝ ꯇꯥꯗ꯭ꯔꯦ. ꯂꯥꯏꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯍꯥꯏ ꯂꯥꯏꯟ ꯌꯥꯝ ꯅꯨꯡꯉꯥꯏ. ꯏꯃꯧ ꯑꯐꯕ ꯊꯤꯖꯕꯅꯤ. ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ. ꯏꯃꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤꯀꯣ. ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯕꯤꯒꯅꯨ. ꯑꯩ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯈꯜꯂꯨꯗꯦ. ꯈꯪꯗꯦ ꯏꯃꯥꯗꯤ ꯈꯟꯕ ꯂꯣꯏꯔꯕꯅꯤ. ꯌꯥꯔꯦꯕ ꯏꯃꯥ. ꯐꯔꯦꯁꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ. ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ. ꯊꯝꯃꯣ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ. ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗꯅꯤ. ꯍꯦꯃꯟꯇꯅ ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯧ ꯌꯥꯝ ꯄꯜꯂꯤꯗꯨꯅ? ꯍꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯖꯔꯤꯗꯨꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯅ. ꯃꯁꯛꯀ ꯐꯖꯈ꯭ꯔꯖꯥꯠꯅꯤ. ꯏꯪꯅ ꯇꯞꯄꯤꯕ ꯒ꯭ꯌꯥꯟꯅ ꯃꯔꯣꯜ ꯑꯃ ꯇꯥꯔꯤꯕ ꯃꯆꯤꯟ ꯃꯌꯥꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯃꯥ ꯅꯪꯕꯣ? ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ? ꯏꯃꯧ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ. ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯄꯥꯝꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤꯗꯤ ꯃꯁꯛꯄꯨ ꯐꯖꯔꯕ ꯒ꯭ꯌꯥꯟꯕꯨ ꯇꯥꯔꯗꯤ ꯌꯥꯔꯦ. ꯏꯃꯧꯅꯦ ꯍꯥꯏꯕꯗꯅꯦ ꯆꯣꯞꯄ ꯌꯥꯔꯣꯏ. ꯑꯗꯨꯅꯦ ꯃꯤ ꯃꯣꯏ ꯄꯥꯕꯨꯡ. ꯍꯌꯦꯡ ꯃꯈꯣꯏꯅ ꯃꯇꯤꯛ ꯆꯥꯖꯔꯀꯥꯟꯗ
ꯀꯣꯛ ꯍꯦꯛ ꯂꯨꯍꯣꯡꯕꯤꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯗꯤ ꯈꯔ ꯋꯥꯕ ꯃꯥꯜꯂꯤ ꯋꯥꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯣꯟꯄꯣꯠꯀ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤꯅꯦ ꯑꯐꯕ ꯏꯃꯧꯅꯤ ꯄꯥꯝꯂꯤꯕꯁꯦ ꯏꯆꯥꯁꯨ ꯃꯊꯟꯇꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯄꯨꯟꯁꯤꯕ ꯊꯥꯖꯗ ꯀꯣꯜ ꯇꯧꯏ ꯔꯥꯅꯤꯅ ꯍꯜꯂꯣ ꯀꯅꯥ ꯊꯥꯖ ꯑꯩ ꯃꯃꯥꯅꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ ꯑꯦ ꯏꯃꯥ ꯑꯩ ꯄꯨꯟꯁꯤꯕꯅꯤ ꯑꯣ ꯕꯨꯡꯉꯣ ꯅꯪ ꯃꯔꯨꯞꯇꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯈꯪꯗ꯭ꯔꯦꯗ ꯗꯣꯛꯇꯔꯅ ꯖꯥꯠ ꯖꯥꯠ ꯄꯪꯍꯥꯏꯗ ꯍꯥꯏ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯊꯥꯖꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦꯁꯨ ꯍꯥꯏ ꯈꯔ ꯂꯨꯕ ꯃꯥꯜꯂꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯄꯨꯟꯁꯤꯕ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ ꯂꯣꯌꯥꯗꯤ ꯈꯪꯗꯕ ꯖꯥꯠꯂꯥ ꯄꯥꯎꯁꯤ ꯃꯥꯗꯤ ꯇꯥꯗꯕ ꯖꯥꯠꯂꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯐꯔꯦ ꯂꯣꯌꯥꯗ ꯍꯥꯏꯔꯒꯦ ꯄꯨꯟꯁꯤꯕꯅ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯏ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯂꯩꯔꯤꯌꯦ ꯑꯩ ꯄꯩꯁꯥ ꯊꯥꯔꯛꯀꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯂꯣ ꯊꯥꯖ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯃꯥ ꯅꯥꯔꯒꯗꯧꯔꯕ ꯑꯩ ꯉꯝꯃꯣꯏ ꯃꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯄ ꯑꯣ ꯋꯥꯍꯩꯗꯨ ꯅꯪ ꯍꯥꯏꯕ ꯉꯝꯂꯕꯅꯤꯅꯦ ꯑꯁ ꯅꯪꯉꯣꯟꯗ ꯀꯅꯥ ꯃꯊꯥ ꯁꯥꯕꯤꯌꯨ ꯍꯥꯏꯒꯦ ꯂꯥꯏꯔꯤꯛ ꯇꯨꯝ ꯄꯥꯎ ꯐꯔꯦ ꯄꯨꯟꯁꯤꯕ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯁꯥꯎꯕꯣꯏ ꯀꯩꯕꯣꯏ ꯐꯣꯟ ꯀꯛꯏ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯉꯁꯤ ꯑꯣ ꯁꯦꯇꯔꯗꯦ ꯂꯣꯌꯥ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯉꯛꯇꯤ ꯌꯥꯝ ꯉꯛꯏ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯔꯥꯅꯤꯅ ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯛꯏ ꯑꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥ ꯗꯣꯛꯇꯔꯅꯕꯨ ꯀꯩ ꯍꯥꯏꯔꯤꯒꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥꯅꯣ ꯑꯃ ꯆꯪꯂꯛꯏ ꯄꯨꯔꯅꯤꯃꯥ ꯌꯥꯝ ꯉꯛꯅ ꯑꯦ ꯄꯨꯟꯁꯤꯕ ꯎꯕꯗ ꯔꯥꯅꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯔꯥꯅꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯄꯨꯟꯁꯤꯕꯅ ꯊꯥꯖꯗꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗꯨꯗ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯕꯣ ꯃꯥꯅꯦ ꯏꯃꯥ ꯉꯔꯥꯡ ꯇꯤꯀꯦꯠ ꯀꯛꯑꯒ ꯉꯁꯤ ꯂꯥꯛꯆꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯄꯨꯟꯁꯤꯕꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯊꯥꯔꯤꯛ ꯊꯥꯅ ꯑꯍꯝ ꯗꯦꯜꯂꯤꯒ ꯃꯅꯤꯄꯨꯔꯒꯁꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯈꯛꯇꯅꯤꯅꯦ ꯂꯥꯞꯅꯔꯤꯁꯦ ꯅꯠꯇ꯭ꯔꯅꯦ ꯄꯨꯟꯁꯤꯕ ꯅꯣꯛꯑꯒ ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯃꯥ ꯊꯥꯖꯕꯨ ꯋꯥꯗꯅꯅꯦ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯦ ꯍꯧꯒꯠꯂꯛꯄꯒ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯏꯃꯥ ꯑꯩ ꯗꯣꯛꯇꯔ ꯑꯝꯇ ꯎꯅꯖꯔꯨꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯄꯨꯟꯁꯤꯕ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯔꯥꯙꯥꯅ ꯏꯃꯥ ꯇꯥꯏꯕꯪ ꯏꯃꯥ ꯄꯨꯟꯁꯤꯕꯅ ꯑꯩꯈꯣꯏ ꯊꯥꯖꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯑꯗꯨꯒ ꯊꯥꯖꯅ ꯌꯥꯗ꯭ꯔꯤꯕ ꯏꯃꯥ ꯃꯥꯅ ꯌꯥꯗ꯭ꯔꯤꯅꯤ ꯗꯦꯜꯂꯤꯗꯒꯤ ꯊꯥꯖꯒꯤꯗꯃꯛ ꯄꯩꯁꯥꯒ ꯌꯥꯝ ꯇꯤꯡꯗꯅ ꯈꯨꯗꯛꯇ ꯂꯥꯛꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯅꯥꯕꯗ ꯐꯔꯛꯈꯤꯁꯅꯨ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ ꯁꯣꯝꯗ ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯅꯤ ꯗꯣꯛꯇꯔꯅ ꯃꯥꯒꯤꯁꯦ ꯁ꯭ꯇꯣꯟ ꯀꯦꯁꯁꯨ ꯂꯩꯕ ꯑꯗꯨꯒ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯍꯦꯟꯕ ꯃꯔꯝꯅ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯁꯦꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯔ ꯋꯤꯛ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯍꯤꯗꯥꯛ ꯈꯔꯗꯨꯃꯛ ꯆꯥꯔ ꯐꯅꯤꯗ ꯑꯣ ꯄꯨꯂꯞꯅ ꯁꯦꯜ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯗꯒꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ 1 lakh + ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯄꯔꯦꯁꯟꯗꯣ ꯉꯁꯤꯃꯛ ꯇꯧꯔꯁꯤ ꯑꯣꯀꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯥꯅꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯤ ꯃꯈꯩꯁꯨ ꯇꯨꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯎꯏꯔꯨꯝ ꯊꯥꯖꯅ ꯇꯨꯝꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯍꯧꯒꯠꯂꯛꯇꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯦ ꯍꯧꯒꯠꯂꯦꯗꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯕ꯭ꯔꯣ ꯊꯥꯖ ꯋꯥ ꯉꯥꯡꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯅ ꯊꯥꯖꯒꯤ ꯃꯁꯝ ꯃꯅꯥ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟꯕꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯄꯨꯟꯁꯤꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯖꯔꯤꯕ ꯀꯩꯒꯤꯅꯣ ꯍꯦ ꯑꯄꯪꯕꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯤ ꯅꯪ ꯅꯥꯕ ꯐꯔꯒ ꯂꯣꯏꯔꯦ ꯊꯥꯖ ꯐꯝꯅ ꯀꯞꯄꯛꯏ ꯊꯥꯖꯒꯤ ꯈꯨꯠ ꯅꯥꯝꯃꯅ ꯗ꯭ꯔꯤꯞ ꯀꯥꯞꯄꯒꯤ ꯅꯥꯀꯟꯗ ꯊꯝꯃꯤ ꯈꯨꯠ ꯅꯥꯝꯃꯅ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯨꯝ ꯄꯥꯏꯖꯔꯤ ꯄꯨꯟꯁꯤꯕꯅ ꯊꯥꯖꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤ ꯄꯤꯗꯅ ꯊꯜꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯨꯝ ꯌꯦꯡꯖꯔꯤ ꯀꯞꯀꯅꯨꯁꯤ ꯅꯁꯥꯗꯣ ꯋꯥꯕ ꯍꯦꯜꯂꯛꯀꯅꯤꯕ ꯄꯣꯊꯥꯔꯣꯁꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎ
ꯑꯩ ꯑꯃꯨꯛ ꯌꯦꯡꯒꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯔꯣ ꯑꯩ ꯁꯨꯝꯕꯤꯌꯨꯔꯥ ꯁꯨꯝꯕꯤꯅꯨꯗ ꯇꯜꯂꯦ ꯗꯣꯛꯇꯔꯅꯅꯦ ꯅꯪ ꯅꯥꯕ ꯐꯔꯅꯤꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯅꯥꯕ ꯐꯔꯨꯀꯣ ꯑꯩ ꯅꯪ ꯅꯥꯕ ꯐꯔꯗꯤ ꯑꯩ ꯅꯣꯛꯇꯣꯏꯅꯤ ꯅꯪ ꯅꯣꯛꯅꯕ ꯑꯩ ꯅꯥꯕ ꯐꯗꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯕꯅ ꯏꯃꯥ ꯑꯣꯄꯔꯦꯁꯟꯗꯣ ꯉꯔꯥꯡ ꯇꯧꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯍꯥꯏꯕ 이붕어 ꯄꯩꯁꯥꯕꯨ ꯀꯌꯥꯝ 이마 ꯑꯗꯨꯒꯤꯗꯃꯛꯇꯤ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯔꯥꯅꯤꯅ ꯄꯨꯟꯁꯤꯕꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯅ ꯀꯞꯅ ꯏꯆꯥꯒꯤ ꯂꯃꯟꯗꯤ ꯏꯃꯥꯅ ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯄꯨꯟꯁꯤꯕꯅ ꯔꯥꯅꯤꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯐꯥꯖꯤꯟꯖꯩ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯇꯧꯍꯩꯗꯦꯁꯦ ꯄꯥꯞ ꯄꯨꯒꯗꯕ ꯋꯥꯍꯩ ꯍꯥꯏꯕꯤꯒꯅꯨ ꯀꯞꯀꯗꯕ ꯅꯠꯇꯦ ꯅꯣꯛꯄꯤꯔꯣ ꯏꯃꯥ 이붕어 ꯄꯨꯟꯁꯤꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯦ ꯊꯥꯖꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯄꯥꯈꯠꯄ꯭ꯔꯥ ꯄꯥꯈꯠꯇꯦꯗ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯧꯒꯅꯤ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯅꯥꯕ ꯐꯔꯗꯕꯅꯤ ꯊꯥꯖꯅ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥꯗ ꯇꯞ ꯇꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯞꯂꯛꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯗꯤ ꯑꯍꯤꯡꯁꯨ ꯐꯖꯅ ꯇꯨꯝꯗ꯭ꯔꯦ ꯆꯥꯕꯁꯨ ꯐꯖꯅ ꯆꯥꯔꯝꯃꯣ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ ꯄꯨꯟꯁꯤꯕ ꯑꯩꯕꯨ ꯋꯥꯕ ꯐꯍꯟꯅꯤꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯅꯥꯕ ꯐꯔꯣ ꯅꯪꯅ ꯅꯥꯕ ꯐꯕ ꯃꯤꯀꯨꯞꯇ ꯑꯩꯁꯨ ꯋꯥꯕ ꯐꯗꯣꯏꯅꯤ ꯑꯁꯨꯝꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯄꯨꯟꯁꯤꯕꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯊꯥꯖ ꯃꯁꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯨꯡꯒꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯛꯏ ꯊꯥꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤꯕꯅ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯗꯣꯛꯇꯔ ꯂꯥꯛꯇꯦ ꯄꯨꯟꯁꯤꯕ ꯀꯥꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯀꯞꯅ ꯀꯞꯅ ꯊꯥꯖꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯌꯦꯡꯉꯤ ꯀꯣꯟꯅꯊꯪꯗ ꯗꯣꯛꯇꯔ ꯑꯃ ꯆꯪꯉꯛꯏ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯟꯁꯤꯕ ꯗꯣꯛꯇꯔꯗꯨꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯄꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯅꯥꯕꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯗꯤ ꯀꯝꯗꯧꯅꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯗꯣꯛꯇꯔ ꯀꯧꯖꯕ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯌꯦꯡꯉꯣꯏꯌꯦ ꯁꯤꯗ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ ꯁꯤꯕ ꯆꯪꯕꯒꯤ ꯋꯥꯐꯝꯅꯤ ꯃꯁꯤ ꯑꯗꯨꯛ ꯌꯥꯝ ꯊꯧꯁꯥꯗ꯭ꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯟꯁꯤꯕ ꯔꯥꯅꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯊꯥꯖꯁꯦ ꯗꯦꯜꯂꯤꯗ ꯄꯨꯔꯁꯦ ꯑꯥꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯦ 이붕어 ꯁꯤꯗ ꯁꯨꯝ ꯌꯦꯡꯕ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯉꯁꯥꯏ ꯊꯥꯖꯅ ꯇꯧꯕꯗꯣ ꯑꯩ ꯃꯤꯠꯇ ꯎꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯑꯥꯗ ꯐ꯭ꯂꯦꯠ ꯂꯩ ꯇꯤꯀꯦꯠ ꯀꯛꯂꯨꯔꯒꯦ ꯍꯌꯦꯡ